Nepal da Miyamna government ki Mayokta Irang Hauduna Prime Minister amadi Home Minister Lunina Minister Singh Famnaiba Kaya Fam Thadokraba Matung Thokraba Matungda France Su government ki Mayokta Miyamna Ngarangdagi France ki Tongan Tongba Mapham Singh da Irang Haurakre Irang adu France ki Sebastian Lecornu da Ahanba Prime Minister Oibaga Thorakiba Lunina Prime Minister Oibaga Thorakibani Lodina France ki Mapham ayamba protesters sing na lambida mai thaba police ki barricades sing mang takhan kre Lodina bus kaya amasung amang ata thokan kibaga Lodina electric cable sing thadatpana train service ta kaiba ohilaki France government na police officer listing marifu France ki Mapham ayamba da thamkibaga Lodina protester listing ani hena fazan kre Irang asi torapagi maru oiba maramdi France da pisa leiraktaba aduga Landa mating tauba masung political gi charang nabani haina Minister Bruno Retaliuna media da fongdoki Irang asi saruk yakiba sing sarakna lak ani listing yang kaini haina mahak na makataki